ngasi fongkibasi fongsingdi amasum thokiba thawdo wathoksingdigi maruiba pausing khongatcharaga mayamda share tawjagi anmada school hangba yakhiroi ZEO Thawbal na thokpa office memorandum amagi matung ina district asigi manungda laiba mai tampham singda class 9 gi 9 dagi 12 fawb gi classing natana atai class pre nursery dagina class 8 fawb hangba yakhiroi haina khangalakli ZEO Thawbal office na district asigi mafam khrada lanai salaibi school khrada class 9 gi makhada lower classing hangle habigi pautare pau si sumlagadi khudakta class hangba lepnaba khangaladuna langaki makedigi covid-19 thengnanaba laukhatpa khongthangda class 9 amasum mathaki classing khaktama hangdokpagi ayaba piri masigi wangmada school hangnamba thengnarabadi matik sabi action lawgani hairi henasu pausina makhatana su phungdorakli makhasa tharak poina topa paw manamo none ADC de attack sa tharakhre sining sita nanthokhaure None Additional Deputy Commissioner ADC da ngasi nongmai kapsin nuna attack sa tharakhre Manipur lengang na mamang thagi taraga mari de thokibo order amagi matung ina Works Deputy Secretary amasum Work Board ki CEO oina leramba Sheikh Abdul Hakim MCS asi none da join tawruna basakhi none gi ADC SDO BDO oina thawpuna na ba join tawraba matung ngasi Imphal tamna halakpada Tupul Yogadaba kilometer amaromta ngairaba mafam amada nongmai kapsinduna attack sa tharakhibane Sheikh Abdul Hakim Khetri Top Khongnang Khongdagi Nur Muhammad ki masano pane ngasi numidang wairam pung mangaga minute yangkhai ni pan rom tabada sa tharakhiba attack aduda ADC Sheikh Abdul Hakim gi Honda CB car nongmai maru ani panki ngasi ayu lengaki yathang induna nonere join tawrunaba Honda City amada sakhibane halakpagi lambi de attack sa tharakhiba aduda miyoy amata aso apan nangkhide driver mapar nongmai maru ani pankhi karigumba nongmai maru aduna driver da palamba thoklabadi tamma ngamdaba phibam ama oiraklamba yai hairi attack adu karamba lupna sa tharakhibano haiba haujuk phawbi oina chapsana khangba ngamdri thawdo adugi matangda none police na su moto case ma lakhatkre hairi nasu pausna makhatana su sa tharakli Makasa tharak poina to pamaru pa paukhra namo total shutdown Laothoklagani MUC da thokliba MA tamagi wathok asiga mari lainana hokhiba January 19 dagi institute ahum JDC SS BDMC JNMDA da total shutdown tawrakhiba adu thasigi ahum dagi college ahum masida matam kharagi oina Laothoksare haina college ahum asigi general secretary ahumna khuyek piduna thadorokpa serol amada phongdorakli serol asida makhatana phongdorakpada college ahum asigi mahairoi singi pandamasi phangdriba fawba makhal makha kyagi khongjang singdi makhatana dumak laikhigani aduga shutdown asi komthoklagasu wathok asigi waroisin puraktriba fawbodi normal class na singba amata tawu yakhiroi haina government dance college siri Balmukunda Deaf Music College amadi Jawaharlal Nehru Manipur Dance Academy Institute Union singna makhatana su phongdorakli haina pausna makhatana su phongdorakli makhasa tharakpoina to papaw manamo miyam otpa budget ni India gi Finance Minister Sitaraman puthokhiba budget asidi tasengamak miyam otpa budget ni haina CPI Manipur State Council gi serona hairi budget asida ekoina karibu thajarugani haina hangladuna ngasi leba asida thabak phangdabagi masing isawgum hengalakli lairaba masing nomagi hengalakpa leptri lairaba sinmilising atamaga tawduna sinari laingaki leijaba lanthum manana sakthung thungbidri thabak suriba sinmising namthaduna thambiri lairabagi masa masu pokpada sibigi sang paksana hengalakli Suri nomliba miyamgi hak phangba leitri laumi amadi sinmi khudingi thagi income natragana kusuma lupa lising taragani pan yoba sungam ngamdri hairi budget asi CPI ne hena kana yaningdaba phongdokladuna makhau pongna India miyamgi lanthum kya lanai senjau paibisingda yenthoklagani hairiba asini handaki budget ta miyamgi lam phawba yonba haibisidi hakmalabani hairena su pausna su makhatana su phongdorakli makhasa tharak poina masum loshilak poina atop maruiba paukhra namu loshilak poina atop papaw manamu thang ta tawribe sing lambi lamjawda tholaknaba sinbigano Kimax
Hauzik paliba lenga asina kanglei Indigenous Martial Arts and Cultural Society kimaksna amadi thang ta tauriba yokhatchariba oja singna haijaba tadrabanina makha taba khongjang changsina ba thorang taure Manipur lenga ki sen thumgi phibam phatti haiba wafam phongdorakliba wafam asi laithokpa yanaba masagi mathau khangdabagi wangangni sen thumgi phibam phatribasi thang ta khaktagira Atai subject singidi awat pa leitrabra sen thungi phibam phatte hairagadi atopa subject singi oza lauribasina matau karamna lauribano haina Kimakski Secretary Education TS Suras na kuyek biduna thadorakpa sirol amada phongdorakli serol asina makhata na phongdorakpada laingak na hauzik ngairibasi thangta tauriba oza singmadi masibu nungsijaba miyamna lambi lamjau ta tholaktuna khongjang sangsilakpa adura tangai fadana Kimaks amadi thang ta nungsijaba khwai khudimak lambi lamjau ra tholaknaba sinbigano athubada thang ta gi oja lobiyo ngaihak ki oiba laithokpa yanaba wangang bigano ngasi fawbada yamna ingna laingak ta sahi ahum supna haijaduna lakpani adubu laibak thibadi waphamasi tadana adumak lakpana maram oiraga akanma khongjang changsinnabagi tangai fadaba adu lakpani Kimaksna uba miyengda mipung khudimak thang ta haihanduna masa maufaba thaksi khaksi leiba maraibak maramdam nungsiba tungi lambi semba haibasi hauziki matamda school singda thang ta mapung phana tamhanba natana atopa pambai amatana mapung phan bangamloi maramdi hauziki matamda lairik tamnaba honabada hawalagliba angang ayamba sana khonabagi matam kaithokpa ngamnadre nong hek nganbadagi hauraga numit taba fawbada school da amadi tuition center da matam ayamba kaithoktuna leidi lemhauriba nongmagi matam khara asida masa pothaba fawba phangnadre lairiba phibam asida lampak ta thoktuna natragana atop mafam amada chattuna sanabagi matam leitre punama asina maram oiraga hogalagliba tungi yumbi singasi yen boiler gumna masa mau fataba sonjunaba ayamba oiri punama asi ngasi gi lenga asina uba ngamdrabara punama asi kupna lenga pairiba singna khangba tangai fadi haina sirol asina makhatana phongdorakli aduga mayam matang saideng asi goina de lusinjarage aduga anawu i paw hek leibaga mayam share tawjarage aduga marak thana su mayam aina pathok sakhibi soi hibulan khibi kya yar su mayam ngak pigani adu yariba makai ngaliba makai nungdaram phongbusi phong singdagi mayam update pijarake haina Manipur top channel gi mekedi mayam da request tawjari aduga mayam na video shi tabi bulor matungda mayam na kari wafam thambiningi habdu soi soi na comment box ta comment angtang tawbiramo haina su channel sigi mekedi haijari aduga mayam hojikoinadi matang saide kaina jarage channel asibu yingbi bigi damakta mayam bu haipang khangdana nongai phongdok chiri amasung thank you